ꯁꯦꯝꯕꯤ ꯕꯩ ꯁꯣꯕ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯟ ꯇꯧꯅꯔꯒ ꯑꯃꯗ ꯀꯩꯅꯣ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯁꯤꯗ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯏꯁꯣꯔꯅ ꯅꯪ ꯑꯩ ꯁꯛꯃꯩ ꯎꯅꯕꯒꯤ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯕꯒꯤ ꯃꯇꯝ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯇꯧꯕꯤꯕꯒꯤ ꯏꯁꯣꯔꯗ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ my highest respect to ꯑꯦꯟꯁꯝꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯖꯦꯅꯔꯦꯜ ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯕꯑꯣꯔꯗꯤꯅꯦꯠ ꯕꯣꯗꯤꯒꯤ ꯑꯦꯟꯁꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯌꯨꯅꯤꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯑꯗꯨꯒ ꯁꯤꯗ ꯈꯨꯟꯒꯤ ꯆꯦꯌꯔꯃꯦꯟꯁꯤꯡ ꯆꯔꯆ ꯂꯤꯗꯔꯁꯤꯡ and to all the members ꯑꯩꯁꯦ ꯇꯃꯦꯡꯂꯣꯡꯗꯒꯤꯅꯤ ꯑꯩ ꯔꯣꯡꯃꯩꯅꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯔꯦꯡꯂꯣꯡ ꯇꯃꯦꯡꯂꯣꯡ ꯚꯤꯂꯦꯖꯇꯒꯤꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯦꯟꯁꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯅ ꯂꯩꯌꯦ ꯑꯩꯁꯦ ꯑꯁꯤꯒꯨꯝꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯝꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯐꯣꯇꯣꯁꯨ ꯋꯥꯆꯦꯞꯇ ꯚꯤꯗꯤꯑꯣꯗꯨ ꯎꯔꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯂꯥꯛꯄ ꯉꯝꯗꯕꯁꯦ ꯗꯦꯠ 17 ꯃꯦꯗ ꯑꯩꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯆꯠꯄꯗ ꯑꯁꯥꯝꯒꯤ ꯂꯝꯕꯤ ꯇꯧꯁꯤꯌꯝꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯁꯦ ꯑꯁꯥꯝ ꯆꯠꯄꯗ ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯑꯩꯁꯦ ꯁꯔꯨ ꯈꯔꯁꯨ ꯇꯦꯛꯄꯒꯤꯀꯣ ꯗꯦꯠ 17 ꯃꯦꯗ ꯑꯗꯨꯒꯤ ꯑꯦꯛꯇꯤꯚꯂꯤ ꯑꯣꯏꯅ ꯑꯗꯨ ꯃꯇꯝꯗꯗꯤ ꯌꯥꯎꯕ ꯉꯝꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯈꯤꯇꯪ ꯂꯩꯈꯤꯕꯒꯤ ꯑꯩꯁꯦ ꯑꯦꯛꯇꯤꯚꯂꯤ ꯑꯗꯨ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯅꯥꯒꯥ ꯕ꯭ꯔꯗꯔꯁ ꯁꯨꯃꯥꯏꯅ ꯇꯔꯨꯛ ꯐꯥꯈꯤꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯂꯩ ꯑꯗꯨꯒ ꯑꯦꯃꯔꯖꯦꯟꯁꯤ ꯑꯩꯈꯣꯏ ꯑꯦꯟꯁꯝꯒꯤ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯦꯟꯁꯝꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯁ꯭ꯄꯤꯀꯔꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯦ ꯁꯤꯅꯤꯌꯔ ꯃꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯦ ꯃꯤ ꯈꯔꯅ ꯇꯧꯔꯣꯏꯁꯦ ꯃꯤ ꯈꯔꯅ ꯇꯧꯁꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯂꯥꯛꯑꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯑꯦꯡꯒꯜꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯣꯏ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯠ ꯑꯁꯤꯒꯤ ꯃꯤ ꯇꯔꯨꯛ ꯐꯥꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯋꯥꯏ ꯆꯠꯄꯁꯦ ꯑꯩ ꯏꯁꯥꯁꯦ ꯇꯦꯛꯄ ꯈꯣꯠꯄ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯖꯦꯂꯤꯡꯔꯣꯡ ꯕ꯭ꯔꯗꯔꯁ ꯅꯥꯒꯥ ꯕ꯭ꯔꯗꯔꯁ ꯁꯨꯃꯥꯏꯅ ꯁꯣꯛꯑ ꯂꯩꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁ ꯅꯪ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯏꯃꯨꯡꯁꯤꯅ ꯅꯪ ꯆꯠꯀꯅꯨ ꯍꯥꯏꯕ ꯏꯔꯥꯡꯁꯦ ꯂꯩ ꯍꯦꯛ ꯆꯠꯀꯅꯤ ꯀꯤꯗꯦ ꯁꯤꯕꯨ ꯀꯤꯗꯦ ꯑꯩꯁꯦ ꯁꯤꯒꯗꯕꯒꯤ ꯍꯤꯡꯔꯛꯄꯅꯦ ꯑꯩ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯔꯄꯣꯁ ꯑꯃꯒꯤ ꯍꯤꯡꯉꯣꯅ ꯀꯩꯅꯣ ꯇꯧ ꯑꯩ ꯑꯉꯝꯕ ꯆꯠꯀꯅꯤ ꯑꯩ ꯂꯥꯛꯄꯅꯦ ꯎꯈ꯭ꯔꯨꯜꯁꯦ ꯆꯠꯂꯦ ꯎꯈ꯭ꯔꯨꯜ ꯆꯠꯄꯗ ꯑꯩꯁꯨ ꯋꯥꯅ ꯇꯃꯦꯡꯂꯣꯡꯒꯤ ꯏꯝꯐꯥꯜ ꯂꯥꯛꯑꯦ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜ ꯆꯥꯎꯅ ꯂꯩ ꯍꯣꯏ ꯋꯥꯈꯜ ꯄꯤꯛꯂꯝꯒꯅꯤ ꯑꯩꯈꯣꯏꯐꯥꯎ ꯍꯧꯖꯤꯛ ꯏꯆꯦꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯋꯥꯔꯤ ꯉꯥꯡꯕ ꯀꯥꯟꯗ ꯃꯤ ꯑꯣꯏꯕꯅꯤꯅ ꯄꯤꯗ ꯋꯥꯈꯜ ꯄꯤꯛꯂꯝꯒꯅꯤ ꯑꯩꯈꯣꯏꯐꯥꯎ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯑꯁ ꯃꯣꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯆꯥꯎ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯌꯦꯡꯉꯣ ꯃꯅꯤꯡꯗ ꯐꯝꯕꯁꯦ ꯆꯥꯟꯗꯦꯜꯗꯒꯤ ꯋꯥꯅ ꯃꯔꯨꯑꯣꯏꯅ ꯃꯤ ꯇꯔꯨꯛ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯒꯤ ꯎꯈ꯭ꯔꯨꯜ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯆꯥꯟꯗꯦꯜꯗꯒꯤ ꯁꯦꯅꯥꯄꯇꯤꯗꯒꯤ ꯇꯃꯦꯡꯂꯣꯡꯗꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯑꯦꯔꯤꯌꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯛꯑ ꯉꯔꯥꯡꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯄꯨꯡ 11ꯗꯒꯤ ꯍꯧꯋꯦ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯦꯗ ꯇꯥꯡꯈꯨꯜ ꯀꯇꯥꯝꯗꯥꯎ ꯁꯛꯂꯣꯡ ꯇꯥꯡꯈꯨꯜꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯍꯣꯁ ꯇꯧꯔꯒ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯋꯥꯕ ꯃꯇꯝꯁꯨ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤ ꯇꯔꯨꯛ ꯐꯥꯈꯤꯕꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯦꯟꯁꯝ ꯋꯥꯟ ꯑꯣꯐ ꯗ ꯑꯄꯦꯛꯁ ꯕꯣꯗꯤ ꯑꯣꯐ ꯌꯨꯠ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯦꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯄꯨꯡ 11ꯗꯒꯤ ꯑꯟꯗꯔ ꯗ leadership of our respected ND Sang and Assembly Speaker Esar India. Ngarang sa ako'y Assembly sa pung 11 AM digi hawra ka. Yam na sensitive oibunina. Yam na kino taw. Wali siya sumay nasaba kan sika. Kamay taw sika, kamay na ako'y siya moy gi irang siya sika. Government na silent lay re ako'y gi apex biti UNC naga women na so. Engel tungan-tungan dan moy sukan no na rin. Ako'y so kamay taw sika ako'y siya. Ngarang discuss taw bada. Decision ama law ba siya. Masige matang ako'y decision law ba siya. Pung ama ahing pa ako'y siya. Meeting taw ba. Pung ama makay da ako'y siya meeting loy ba. Ako'y adu loy ra nga. Ako'y tumba siya pung ba. How's it say? Ako'y maruoy na. Tungan-tungan magi
ꯀꯩꯅꯣꯁꯨ ꯂꯩꯔꯦ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ 6 ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯅꯥꯒꯥ ꯕ꯭ꯔꯗꯔꯁ ꯐꯥꯁꯤꯟꯕꯒꯤ ꯐꯥꯈꯤꯕꯒꯤꯗꯃꯛꯇ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯁꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯃꯦꯡꯂꯣꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯍꯧꯖꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯁꯨ ꯈꯧꯄꯨꯝꯗꯁꯨ ꯅꯨꯡꯕꯥꯗꯁꯨ ꯎꯈ꯭ꯔꯨꯜꯗꯁꯨ ꯆꯥꯟꯗꯦꯜꯗꯁꯨ ꯃꯌꯥꯝꯅ ꯆꯔꯆꯇ ꯄ꯭ꯔꯊꯅꯥ ꯇꯧ ꯂꯩꯕꯁꯤ ꯋꯥꯈꯜ ꯆꯥꯎꯅ ꯂꯩꯌꯣ ꯏꯁꯣꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯃꯥꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯦ ꯑꯗꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯀꯟꯁꯦ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯤꯅꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯄꯤꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯦꯟꯁꯝꯁꯦ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯅꯤ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ngasi ehing oigra matam ngairaroi akoi education ton ba education taurasena under the leadership of Antesang Maring akoi and some ki president ki leadership taurasiko ton ba unit sing nagi tribe ki presence sing yar di sanche law problem atuba akoi pressure kan pigani akoi ki naga elected MLA sing su legislators sing akoi pressure pigani kari gino pigani akoi angam ma tawgani hoi ngasi katang nate akoi tuin su lakna ngi tawge adubu kamay na hesitation tawsige government na hosik tumina leibsing kamay tawsige ba koi action se tawthokrani adu oibani na tongan akoi se district masam sa district so hanmami su laigani adu gi namak to su akoi leader sing akoi sing je mi oibani na sak ko khoi pagi namak to su noina parna taw da ningsing biu adu ga kani kri oirasu akoi se akoi ki khongthang akoi ki khongchak tongan le su pandam ma ba khatam jungle data lari di akoi ching sangba mi sangba lagi ni group tongan akoi angle tongan na tawuni church da patna tawra data lari patna tawuni protest tawba data lari tongan ba akoi khongchat okru chandel ima bian sing youth sing church leader sing tongan ba akoi khongchat we so koi pandam di ama kari pandam no koi 6 brother akoi ki phasin ki bido lokthok ni akoi ki pandam ma khatang ne asi je noi na than da khongchang uthat chap na te akoi su noi gi target akoi ki pandam da ma khatang lokthok ni ngai hai bi an sam akoi ki pandam ama tak chap ma ne hai bido muka hai jan ninge aduga I want to request sik pama ai ki respected leaders in akoi ki an sam leader lai ra senior sing lai ra an sam ki subordinate body sing lai re tongan ma district ki hoji ki tribe ki presence sing lai masi ngasi tholak pati ki ngasi ki chathok ma matam da yengo and samna hesitation to guni to boda akoi naga myam na youth myam na operation su pigini haiba akoi wang na thajaba asa lai koi and samna masi su assembly lokhi ki resolution matung ina ngasi noina urga uri sa witness lai re noina uri sa ki bido akoi wari tongan na tai hojik akoi mik mak ko uri li ki bido evidence witness noi tau ki akoi wari myam da ta adu oi bani na akoi gi damak su noi pata tawbiyo akoi se angang oiri